ngasi phongkiba tongan tongan ba manipuri se phongsing amasum thokiba thawdo wathok dagi maruibi I pausing khonggasaraga manipur top channel gi maike digi myamna thamjagi ahanbada social media da thaganarak pa video footage ku loina myamna thamjagi khena ba Imphal city gi maruibi mafam singda isingna thungkibigi saktam ma video footage myamna thamjagi myam yeng taminasi social media singna thaganarak ba thajaninga oiriba paw ban haidiba thawdo osi ngarang April gi tang 18 midnight thokibene haidi Chusampur district ki Henglep sub division da leikai gi miyoi sing angang phawa miyoi ma fare haidi duga angang si haidiba nupasna Gelmon village tigi farak pan hen supali मैम सुन अपडेट पीजरखीगे पाथोक्सबीद सूखीब लानखीब यावर्स मैम ngakpigine दुगा मखा चथरकपोइना मरोइबी पाउक्सिंग मैम पिजगे मणिपुर की चीफ मिनिस्टर इम्फाल हलक्रे नौना वासक लौकिबा मिनिस्टर तरुकी पर्फोलियो ngasi येन थोकलाबा यारी मणिपुर की चीफ मिनिस्टर नोंथोंबम बेरेन अमदि मिनिस्टर अहुम ngarang इंडिया की प्राइम मिनिस्टर यूनियन होम मिनिस्टर अमदि डिफेंस मिनिस्टर उनरमलबा मतुंगदा चीफ मिनिस्टर ngasi नुंथुल इम्फाल हलक्रे मागना मणिपुर हलक्त्रिङै ममांगदा प्रभारी बीजेपी मणिपुर डॉक्टर समित पात्र उनकी उनबदुदा समित पात्रना मणिपुर बीजेपी की येफ थौरांग क्या पेखतखिबा अमदि लमजिंगदुना ngasi थाक असि यूरोप ngamखिबदा चीफ मिनिस्टरना थागरबा फोंदोरमखि चीफ मिनिस्टर नोंथोंबम बेरेन इम्फाल हलकपगा लोइना नौना मिनिस्टर ओइना वासक लौख्रबा लेटपाव हाउकिव डॉक्टर सपम रंजन एस सुसिंद्रो याइमा खाइसिदिंगो थौनाउजम बसंत अमदि खासिम बसुमना पाइगदबा पर्फलियो सुथासि कुनफाब की मनुंगदा सिन्नरबा यारी मणिपुर की चीफ मिनिस्टर एन बेरेन एग्रीकल्चर मिनिस्टर TSB सोरजित एजुकेशन मिनिस्टर वाई केमसान अमदि वर्क्स मिनिस्टर गोविंदा कोनथौजमना प्राइम मिनिस्टर नरेंद्र मोदी उनदुना मणिपुर हंदक पांगथोकिबा 32 सुबा मणिपुर लेजिस्लेटिव असेंबली मिकलदा बीजेपी ने सीट 19 फंगदुना लेंगाक सेमखिबा अमदि मिनिस्टर सिंह हापल लुसिनखिबदुगी हरावबा नुंगाइबा फोंदोरखि मणिपुर एन बेरेन के अनिसुब लेंगाकना पांगथोरक्लिबा थबक थोरमसिंगी मतांगना अमदि स्टेट असिगी सेनथोंगी खुदोंचादबा लैरिबा पुनमक पुखत्तुना वारी कया सनखिबा लेख्रबने हाइन सुपल्ली चीफ मिनिस्टर लुसिंगबा टीम मदुना यूनियन होम मिनिस्टर अमदि डिफेंस मिनिस्टर उनदुना मणिपुर की पुलिस स्टेशन मपन कोनबा एरिया की डिस्टर्ब एरिया स्टेटस लौथोखिबगी मतांगनासु हरावबा नुंगाइबा फोंदोनखि हाइदि मणिपुर लॉ एंड ऑर्डर फगलफगी मतांगना वाफम क्या पुखत्नबगा लोइनना तमथिरब ड्रग पाक्तकनना फगतपगी प्रोग्राम अदुगी रिपोर्ट अमसु थमखि मिनिस्टर TSB सोरजित वाई खेमसान अमदि मिनिस्टर गोविदास कोनथौजमदि मखोइना पाइरिबा पॉपुलर सिंग अदुगा मरी लेनबा यूनियन मिनिस्टर सिंग मखाताना उनबगी थबक पैखतली हाइनसु पाउसना मखातारी अमरोमदना मणिपुर अर्थक्वेक जोन 5 ते लेबना खुदुंग थिनिङै ओइरि सेक्शन मथौ ताइ सुरदिर बाल मणिपुर हाइबा लमदमसी अर्थक्वेक की ओइना यामना सथिबा जोन ओइरिबा जोन मंगागी मनुंगसाली मैग्नीट्यूड 7 दा अर्थक्वेक तौबा याबगी चांग वांगना लै मरम अदुना थौदोक थोक्त्रिङै सेम सादुना लैबसंगी हाइना नेशनल डिजास्टर मैनेजमेंट अथॉरिटी न्यू दिल्ली की कंसल्टेंट रिटायर्ड मेजर जनरल सुधीर बालना फोंदोक्रे मणिपुर लेंगा की डिपार्टमेंट ऑफ रिलीफ एंड डिजास्टर मैनेजमेंट अमदि नेशनल डिजास्टर मैनेजमेंट अथॉरिटी अनिना कुसमदुना सिंदुना सयनी की मतुंगदा अर्थक्वेक सिनेरियो की मवोंगदा स्टेट लेवल मॉक एक्सरसाइज की टेबल टॉप कॉन्फ्रेंस ngasi बाबूपुराद लेबा ऑल सेक्रेटरीट की कॉन्फ्रेंस हॉल पांथोखरे टेबल टॉप एक्सरसाइज अदु मणिपुर लेंगा की रिलीफ एंड डिजास्टर्स मैनेजमेंट की एडिशनल चीफ सेक्रेटरी MS खान IAS अमदि नेशनल डिजास्टर मैनेजमेंट अथॉरिटी न्यू दिल्ली की कंसल्टेंट रिटायर्ड मेजर जनरल सुधीर बाल शेयर लौदुना पांथोखिबगा लोइनना स्टेट असिगी स्टेक होल्डर सिंगसु सरुक याखि हैना पाउसना फोंदोरक्ली अतोपा पाउमना मॉडर्न कॉलेज की कैंपस लोना पता तसिलमले मॉडर्न कॉलेज की कैंपस लनाई मियोय खरना लोना पता तसिलमले हबी वाथोकलक्ले इरामसिगी मतांगना ngasi कॉलेज असिगी प्रिंसिपल टीचिंग अमदि नन टीचिंग स्टाफ मॉडर्न कॉलेज Alumni Association अमसु मॉडर्न कॉलेज स्टूडेंट्स यूनियंस की ओइबा इमरजेंसी मीटिंग अमा पांथोक्तुना खनखरे मॉडर्न कॉलेज असि कुमसिंग इंग्लिश मगा समापन हुमफुगुमदुदा लिंखतखिबनि लोइनना कॉलेज असिगी बाउंडरी मेक सेंगना लेदि अदुबु मियोय खरना हुरालानादा पता तासिलंबा थेंगनबदा अंगकपा फोंदोकनखि असिगुम्बा थावोंग असि पुन्ना थेंगनमिननबसु मिफमदुना वरेप लौखि मरि लेनबा डिपार्टमेंटना लोना पता तासिलंबिसिंग अदु कक्थतकदबनि हाइनसु पाउसना पलकली
ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯇ ꯁꯦꯇꯜꯃꯦꯟꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯃꯥꯔꯀꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯛꯈꯤꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔꯒ ꯇꯤ.ꯑꯩꯆ. ꯃꯨꯏꯕꯥꯒ ꯍꯦꯕ꯭ꯔꯣꯟꯒꯤ ꯀꯦꯝꯞꯇ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟ NSNIMꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯍꯦꯕ꯭ꯔꯣꯟꯗ ꯉꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯃ ꯑꯣꯏꯅ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ A.K. ꯃꯤꯁ꯭ꯔꯥ ꯉꯁꯤ NSNIMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯥꯂꯦꯟ ꯃꯨꯏꯕꯥꯒ ꯑꯥꯎꯠꯐꯤꯠ ꯑꯁꯤꯒꯤ ꯀꯦꯝꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯕ꯭ꯔꯣꯟꯗ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯈ꯭ꯔꯦ ꯍꯥꯏꯅ NE ꯅꯥꯎꯅ ꯅ꯭ꯌꯨꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯤꯁꯥꯡꯁꯤꯅ ꯆꯠꯊꯔꯛꯂꯤꯕ ꯅꯥꯒꯥ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯋꯥꯔꯤꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯥꯒꯥ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤꯗꯃꯛ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ NSNIMꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏ ꯑꯃ ꯀꯥꯜꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ A.K. ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯨꯏꯉꯥꯂꯦꯟ ꯃꯨꯏꯕꯥꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯀꯥ ꯑꯃꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯌꯧꯍꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯈꯤ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯉꯣꯏꯗꯅ A.K. ꯃꯤꯁ꯭ꯔꯥꯅ NSNIMꯒꯤ ꯀꯦꯝꯞꯇ ꯂꯥꯛꯄꯗ NSNꯒꯤ ꯂꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯍꯧꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯨꯏꯕꯥ ꯃꯍꯥꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯤꯕꯅꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯒꯗꯕ A.K. ꯃꯤꯁ꯭ꯔꯥ ꯉꯔꯥꯡ ꯅꯥꯒꯥꯂꯦꯟꯗ ꯊꯨꯡꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯀꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯁꯨ ꯎꯅꯗꯨꯅ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ NSNIM ꯑꯃꯁꯨꯡ NNPG ꯂꯍꯧꯂꯨꯞ ꯑꯅꯤ ꯑꯁꯤ ꯇꯣꯉꯥꯟ ꯄꯤꯁ ꯇꯣꯛꯀꯤ ꯋꯥꯔꯤ ꯆꯠꯊꯔꯤꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯁꯥꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯔꯥꯖꯁꯊꯥꯟꯗ ꯂꯩꯕ ꯑꯃ꯭ꯔꯤꯠ ꯀꯧꯔ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯅꯔꯁꯔꯤ ꯔꯨꯝꯒꯤ ꯋꯥꯔꯃꯔ ꯀꯥꯗ ꯍꯦꯟꯅ ꯑꯁꯥꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯔꯃꯔ ꯑꯗꯨꯒꯤ ꯃꯩꯁꯥ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯅꯤ ꯑꯗꯨ ꯁꯤꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯊꯨꯡꯂꯛꯈꯤ ꯍꯥꯏꯔꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯋꯥꯔꯃꯔ ꯑꯗꯨ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯃꯔ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯃꯩꯁꯥꯒꯤ ꯆꯥꯡ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ ꯑꯍꯦꯟꯕ ꯃꯩꯁꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯄꯤꯕ ꯌꯥꯕ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡ ꯄꯤꯈꯤ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯍꯧꯈꯤꯗꯦ ꯍꯥꯏꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯅꯔꯁꯔꯤ ꯔꯨꯝ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯗ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯄꯨꯂꯤꯁ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯗꯔ ꯑꯦꯟड ꯆꯥꯏꯜ ꯀꯦꯌꯔ ꯋꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯣꯏꯅꯔꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯍꯥꯛ ꯑꯦꯄ꯭ꯔꯤꯜ 8ꯇ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯔꯁꯔꯤ ꯔꯨꯝ ꯑꯗꯨꯗ ꯄꯣꯛꯄꯗꯒꯤ ꯊꯝꯂꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯍꯥꯛꯅ ꯑꯦꯄ꯭ꯔꯤꯜ 18ꯗ ꯄꯣꯛꯂꯒ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯗꯨꯃꯛꯇꯗ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯍꯤ 10 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯛꯁꯅ ꯃꯍꯥꯛꯅ ꯑꯁꯣꯏꯕ ꯈꯔ ꯇꯧꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯆꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 13ꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯥꯊꯤꯅ ꯁꯣꯛꯆꯤꯟꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯊꯝꯈꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯇꯪꯒ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯄꯣꯠ ꯌꯣꯟꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯁꯣꯛꯄ ꯈꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯐꯝꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ